ngay hak deraga Jacob ka John ka sohal phone ahan bado amo sim da hapchilaga abim da call tawra abim na hello Jacob na ai tham kraga noi ai gi wari kai sanage mabu khapata se ho du bro nang se kok ta khitang ayona heneki adai adum phone tham nakre os hatli ado haying dai lobana ro jalalo han khebada aina tilage yaraba hoi adu neba sumaina yam chamna dum tinaseba aina hena chamna tinaningi nupa noina pharak phurak paina tro thamage yakiroi aseng bhairakati phone ka sa prap thamning laba natida chakjadri pung taramathoi hela phau kaidoriba ai khai jon ga phone leiru bani paisa kaisa nasana tandrabani na noi mangai ri nungai ri se nasana paisa tanbai awaba khangla kandade mingonda lupa ama phau bi baba mudoini ima baba na kalingai da ai isa se matik jaba mi ama oyoge haiba wakhal tu de khalun sen pairabani na phone ga do leire thugai sana leyu loka do khujala kan pamu khangda ba nai do tamna sen talu ikai do aduk jawraga ima baba gi marana nungai ri do loirabo loidri ta ko matam sa haukradi halo yada bani kona ni ngamoi aduna matam sa yam lekna sijina ngawganu langanu haiba nate matang matam khangna chalo aigi thawbudi nate haiba bu haujika nupa singsa nisada kara jwarda kara os adai suning da bai huran ba kara langbang ngawthok ba kara loire dongni kanglei pakse nupegi thawdang yamna chawi he haiba du nupa ngaina mado aidi yaningde nupa ngai sa pangba malaga singbana anambani nupi singsa singba malaga yamna pangbani adunabu nupa singsina nupi singsa khulai oina sijinari bani mado aidi sungya yaningde hingmine selai mine se hairati nupa su nupi su gyantana se nupi dang gyantaraga samasa khoi kada banate nupa dang pharaga chokhalakani haibisu leite ina khunba paisa paiba wata padaba imungda poe haiduna su laira bai awaba mi bu hanthana khanbiba awaba bu khangbidaba midude pokma mahi phangdraba soinaireba mapokni Jacob wakhalda arim bai phone tawjarami abemna nahi tamlingai tade na thawdo pungning chang mi khara phuna mi khara khana mi khara nokna aduna de kaisumta aphaba chawkhat boiroi Jacob na ayam phatraba abemna aina nang phate karam kan thai gi noko pali to kai dong na bano as mai sa bang sagali mayam ta taru khige mai taru ge hydroso nang na hairi mayam do nawalo ti taning de haira maga phone do sathanghu nupa yam thokdai ne is hayum sidaba nasamati chadana aphabai sorge namga solakano Jacob na ima nang kai doroge braja taramisiba abemna sidede na thawda pokning jango Roger na khoi ni friendship po aina respect tau jai ado na khoi ani aphabada challenge tang mati chaba mi oina bhono Jacob nok mi apamba khandoi ro abem sauning ban lore adubu ma pokning phatharaga tapna hoi khandoi ni khandabadi yaroi ko khangani phare thamage ko ai phing hak ta sakhi gi hoi phone hek tham ki baga Jacob na aibu yam phatabai type ta aboga sajilaktana nuksiman bai sawngam drabani nuksidaba mi ge oiramna de mayum chalagana na homdu ta thajilu dong aisu aphabada loi khain kainu ngaw gyaw na ngaw thokpai wane hanuraga ngaw balang ba yaba dong oigene matik jaba mi ai Jacob namang da leplerabada apamba khandaba sungya yar haujik bade matam wale adubu Roger khan khraso ai kemta nungai ta batawra maramde aina nuksirba asumna Roger na sunu shiribani asumna numitu haukri nonga laga Roger na abimbu laurure Jacob ngai duna lerami ahum de wari sana lakpada mayam do amuka hena ngakre kalakpa khanjawba mayam su Jacob Roger ki budai kesu haina khidrei han khibadana Jacob na thinbere lobana Roger na ichamna adum loina rakpana nongmadai ni humni dagi hapta tha hen kre karan turanta basungam khidrei ngawramba Jacob phau abimna chaiman badagi ngawbaga loina han kre Roger di hana khara su gyan tabaga amuka hena gyan takre
asumna sum icham chamna loina duna lakpana second semester gi exam su loikre exam loiba numit oirasu hero anido koi budget pangam jadri mayum da halai jona oi noidi loire ne waisang lamani ne jacob na noidi practical alam khine wale bit kalaite ado akhoni nagampal phaudu chalusi kaigino ai saido paisa yam chile hai aina kaya no hangbuda 10k khakta piu hai yare masana paisa piu hai panu pidu de tokna hawro khet pa yaba khelaga amada chen kiduni ai khoi gina pira phalo biu yade aduga is wayam ngangning de ko makhoi gu manu pi kharana ne loine chen thalise jonna nungsiman bai mana hai biya kibani as phana de yame mangonda thada krisi nupi makhal makhal ne aina koirisi aigi bike chi de yarak pi sakta yarak pi yum ubu de yarak pi paisa khara thadaru bu de yarak pi jacob na yarak pi mayam do lokhat pe yabanu pi amada nate leisa na karna amamam khudul to biramona haurini choi nupa di ijat leite dongno sum koi jabai wani nupi da khotcha ga di sangning de ko ai di nuksi ki ba amasina loijare thongna gera thuna roira adubu nupi da karanta ba kaina yeng phau yeng de da ado aibu pigi di haidokre kamai to duno afaba nupi oiradi sel thadaba kemta pamude sweetie su abimsu yam phai khangbai ni aina sel thadaba pamuduse ado phabai ni makhoi anina paisa pamduse masa na paisa tanjarak bai awaba khangbai ni suning da banu pina mahela bane paisa pamba ton mangul du dei gate maya du da juja dress du da su hongdo okhodana jacob na chaklai ribo cheton lei bane jacob na john toktho koirono kaya di tingkre john na 40 camera thada krebo adusu thani da ngai ri jacob na hare krishna yare le podai da natrad ne nang makada ningre hoi de direct paisa pi hair bo nupi nabu kayam ju jani ke lo jarawalu si nupi gam to koi ki roisi isa matik ja ki sei sorok tagi lei mana ko john exam loi raba jacob na chelema ai khoi ding asi loi re john na itema chelema ai khoi di practical wa li leima nokmi mayum jatkre john na os chelema ubadane ai khoi tamo ki amuk matha sabire yare nang kai suwa bi hoide isa gi bau puthangam jakan chida adubu nungdi nungai de ai khoi da sa nupi bu thi do mandre da dali de masana pusilak pai wadi oirare haine singna dade ai khoi mama na he haibado kai pat wa lagina as mayai makne nang makne ma phi lang tholaga ne awada pa do khara he ing biruro ai de hek pongmina banena nungai de nang khara ing biro ani du noklaga imung da changlai sunita na gatekeeper ani karino wathingang na lari du ba lairik laisu gi maram dadi oiramoy ne irikna yai ma ani na bu mathong chabra ai di loita hawi jacob na hey hikru maru irikna mama ai koi dali se parchuna pala maroi hainei ba enina adu kai durage ai koi dali mo adalayang ba pudoi irikna stupid khongsu khongdana enina kaino nangdum stupid nonsense sunita na pungsi ngo tuition chapa matam oire chalo la siluro chara wandoira jacob na wonder di kaino chak cha de siroi dro jona ai khoi kop ke yamgak pa manane wa gera nungai gera saw gera kap gera chara di suen hen de ko jacob na ai nong ta chingja ka sanglu di gada adu chaini na thoro leramo dress ong lukhige jacob pholai hi sweetie hello pretty sweetie na exam loira ai ga cheka suti thora kani aseng bero ado nangi kai lero ga jo ke underwear amalero hello sweetie os tat khramalini jona tat boiramoy kakthat boiramni kai ge leisabi dabu underwear lero hairi banangi na koktubu thi hanbro hongdong babok ai phau humang kangi kaino mi oina jaini chakpro oina jaba kaina kok chakpai ni de haning jaga nang kuiri na kok chakpa nasana khangdabai wani na yum chalo yare chakka bijaroi minai john no i direct hairak pase ika bane kadro jacob magi ka the dress ong nuraga john ga charawan minai lidi college life loirobani na
forestry tabak pamjabanina makha tamba Dehradun chakri li leitrabanina Jacob su imong tabak inkhangda mating pangba hori Rajina hai yai haugatribone sumang thelonga se sitchinglu lawn he prapa haugaluko Jacob na as aikhoi da leitabase aingonda pakhonchibam oire as pelabane baba haugale Jacob tandi mandi haugalaga brush tawre loireduna mayambana nutigi tawramba mathaudo magi saruk oi hore Sunita maja apikpa ani do school pung nipan nangnaba chatpanina loisinbirami Irikna mama 100 rupees piyo adugyam paisa dudi kaidonaba Irikna Elina ge ngasi birthday na hai 100 rupees pi duini mage chapo leinaba Sunita na class 4 ka kadangai nangsu haujiktagi demand horaklabani ne Ton kitchen dagi chak thongbo loiraga thorai maso IPS oibase aduki matik pamjabani Delhi da hayeng jangkhradawni mama Sunita na tare chak loire ire ene dress loisilaba loire cho chak thiramani chawrlo eni nungaitana mama dali leitabase yam nungaiti irikna aishu nungaite Sunita su machabu ningsingjare mai tamba jakhibani noi ani so hayeng wai ichana pamba singdo oina bane miramda mama na thabiduni lao Jacob janglei as warida jeton jisemo tuna sidedi aisu hayeng jakrani nangsu na sagina thawdo tawba kawgano mingonda pakhonchibe hayna bido thado jebem ngairaga legano thaina dawna masa kandrabani chakado nangsu marak thongo chakado nangsu marak thongo ko mama na duty dakhrasu Jacob na os loire tuna kaino loire ba Jacob na hoi thonge kon chu phenge wai chu dege thabapu kaino nupina loine tawgadabani leibro nupa noisu angam mateng pangna dawni hoi ba as kharaga waba sida nahangai phamja cha leibaini handak thabak khara subada wari do ratal lai aikhoi ai ma halaktribo tuna bajo halaktri ratanna as handakti khunek amta phangdrene lau yeibage nongsingi phibam sida laudu yei haudradi pharak yam tarani haire ine ton mawpadi yenglei mi phangdradi aikhoi jonga Jacob kaleri sidi Jacob na kai sampan machana lau yeiba kaina ngamje tona adudi kai sampan machani nathibungdu chawrano ratanna hai aikhoi gi lopari ahum sei mangba yaba natene napasu suti numit mari ni mangani loktholaga ne aikhoi khara mateng pangluda yaroine thaina de itinina ohanga noi pupuga aikhoi mari khaktanani lau asu yamba sei panara ise nayamba ni leitrasu aikhoi khara chataba yaroi ko Sunita makok to khumlaga itai chachani da yaigi maruk mapang khara su puraga chachani Jacob na kaino mama ai imphal ma jangal tatine logi bam ta hirui kaino as talli henoi sidi tona awaba se khangdrabani na suningoi nungai badani nangna pamba ahaw badani nangna chaningba Jacob na os ratanna hai yai malak hayu hayang ayuk pung mari dene chakrase lamla panina aikhoi toni su honbe yauna ba pukrase mili milki su yauni haibani ratan nok fitna safa ba yai manina yai batabani Jacob na os somda jonchu mama na hairak bai matha sarami tasing bade ratan rajen ramna thaoina mi nektabani maramde machangai se awaba khangdrade mi oiraroi kharadi awaba khangalase haiduna sinnaba plani haina khibai matung ina yumgi mi mayamdo makhoigi ahal singna thambiramba moirangda yaurai masa wang chawraga phaba John Jacob tandi tan khraba thabakni adubu mapahoi kibanina upai dileramde mili milki Tony makhoi ahumna phausing du khongat bahorei ratanna chalo yeru rotomba ramna tomjo ratanna nangna charu gai langkhalo yaima nangna phawam haido rajina hoidamo ratan thaina makhoina nupi thi jingaida mapa ga loinana lau yeiba uba tawkhibado ningsinglei mabuk ningsu nungsirei lukhoina ajoba ipana thambiramni balause
Phana warasu yon be yaruigo. Ratanna baba kaigi yonduno yoloi. Hayengwai nakoina nasamatik jarasu. Noigi lakadoriba nasana sugi thamgadabani. Tamsu tambiyo. Awaba khangdaba mina khak nungai bhaunade. Lawmi singna law ubada kyam wai haibado na changai da khangandawni. Ohe baba. Lao nanaw ani si waramlani amu yaksinurasi. Ratan haukraba singdu ningsingluraga mapi tarai. Mapi du taitholaga masu phau yeiba yawbalai. Hero ani du yeibadi haudangairi waba haurai. Jacob na Jaka jara roisira khangdeda. John na asingba tanjabana pharabajane. Jacob na baja ponchegi ahom lakti sureko mathangdadi haibiraklanu ngamaroi. Ratan na ho mathangdadi chengen jaro. John na aduna bu pharabane. Milky na ko nang pholae. Jacob thabak leithokba yarani na harau lawri mapanda lehauba phondu lawbalai. Sor thabet olaga Hello, Milky na. Kanano ayuk sida? Roger di wakal amada. Ayuk sida sorga tabe. Nupi ki khonjel cho. Ba, na nupi chelabo. Jacob na. Horong lo, waga wabane shidore. Milky na. Aya, machinche. Roger na. Nakandagi tuminariba nupi du kanano. Jacob na. Hey, lawai maja yamaragano. I karakani ko. Ay kay moirang da lawye bachali. Milky ni ngangisi. Roger na. Ay horomu yadro. Singjamay machanabu lawye ba hijabro. Kay sampan machanabu lawye ridu hijabro. Ay koy di ahong lagsujari. Ay koy su lawlay jiye. Father ga dum marag ta chali. Ado nang yen ngawraga puro. Jana thangnabadi yawre. Aduishu. Aduga madu leiraga law. Ay ngairam gilo phongkhang druso. Hoi lagi abemga. Namay man karan tarokanu ko ay ikay. Jonah. Kadar tawraga thabak leithokna roise. Ay sunga sise unadaw leribani. Tu isi udro. Jacob na as ay kay mau phatabi isawore. Adubai kauni ko. Kauroi. Yamwali ba. Pari ahum ni bo. Nami tarani hen babuyay. Nang susasi aroibada. Hoi. Thame. Phone thamkri. Jacob ti amuk yei bijat kri. Roger na. Khang ni dana. Abemda call tawrai. Hello. Roger na. Oi, moirang da chaluse. Kaidoba. Kaino mayang hangi. Kaino hairo. As chatta chaluse. Nang uraga na adum wan tharadong ni nokpada. Jacob sura. Yawruye ay koy ani dang jase. Ay ye le ruki bukinaba. Ado noi da haipan bro. Ay kru nobab champra pali. Pare. Karayam higlo. Thumorok supuro. Hoi, ado kay ginoba. Surprise taw duni. Adayo baga. Pare. Ay loiraga haraki ko. Hoi. Ani du wari sana loiraga phone thamnakri. Roger yen keji mari leiruraga ngauba hokri. Nupi mana. Hema. Ibunga. Atu kyam badudi kaigino mila kadro. Nene, morang da chaluduni. Jacob oige law yairi. Ay koy boss te kop ki order ni. Pare. Ado nene kai semloge. Yarne aina loi semi. Nupa hai base chak thong bai trabasu sa thong badine hekte hai angapani ko. Nene, pabung ne thaine dei yen thongba san ok thongbade adum tambire. Pare. Labuk ki oirade thomoro khara kalalo. Labuk te chabase hekte chame haina bani. Aduna thomoro yakpana hawbani. Hoinene. Ngai hak leiraga Roger ne yen ngobol loreduna hot case hapchele. Phone du lawthoklaga abemna laglaba. Nang loirabo ay laklage yumda leiriye. Abemna. Loire. Nobab achawba ni he. Haikru do thomoroka nomangkhaga heklaga suri. Ade champrasu makak lagana thomoroka tole. As harni da okay tare dudi. Pare ay laklage. Hoi. Roger sasat loisilaga thorai. Nupiduna isingdi yawroba nangbo. Roger na aswaidai bottle achawba ma leibikhrage. Pare. Roger gari du thaudoklaga abem hoirom da jatkre. Abem khaw ma pairaga ngaiduna lerami. Somda pungde baro tarakbai waraduna ngaiak potharami. Jacob ising thaingai da pholai. Bai labo. Au John ne tharo. Jacob na. Oi John nangam da chalo Roger lai. John na nang chapati kai doge. Nang thoro hai. Os madum suba wara kanchida. Hoi. John magi phone du lauraga Roger lakpa ngairunaba main road lom da jatkre.
Kaisu manung changba nattabanina yam laina adum khangi lawpham direct khangdrasu Jacob amu lowyei bahawkri John ga Roger ga pau phaunaraga thengnare John ikaira Roger nok fetna ngakbra John na as sigoire ai thoro haise abe law nang ubada mi amawan thakradawni Abem ga Roger John makhoi ahum amuk pochai singdu pairaga lai Abem lauri mapan du chatpa hitabai masa du phara phara hairami John nok fetna Abem khawdoi paibirake Abem na Roger na makut tingthoi khuchamo Abem makut chamlaga Roger na mang tharaga tabli lai John de makha gi charu oihauraga lowyei kraba maphamduda kumtharaga chali Abem gi mataw ubada John machin khumaga noi Melina aya dago da Roger lai Jacob hanbe yingdagai aina yin ngoroga puro haikibani Melina nupi sina kanano Jacob phone du thangkatlingai da Melina hairakpaduda sat yingloi adaidi Jacob nammai mat kanna lawramlaga charu pairiba maphamduda phallawna chungkhatlaga lotkhre